Yum manung da tumduna leiba mapa macha ani pulap siramlei mama lai kanare yamna tangna thokpa thodok amada yum manung da tumduna leiba mapa macha ani sor phunbadagi laikanaba ngamdana sire angang adugi mama na aruba phibam da laikanare presna fangba pawgi matungina thodok asing asi ayok sagolban tera sapam leirak nongmai them laikai da thokibane thodok adu da laikhidraba miyoi adugi maming huidrom na naw Elise aku sahi kuntraga mari apokpa Huidrom Gulamjit kauwe laikhidraba machanupa adugi mamingna Huidrom Heramani kauwe sahi taraga humdoi ne mahak Saint Joseph School da class 8 khaktamak tamliba mahiroi ni haire presna fangba pawgi matungina ngarang mapa macha pulap yumgi ka manung da thong naw lonsinduna mai tiklam laga tumkhe aduga ngasi ayuk thenglaba fawba hauganaraktawadage imung manungna thong kauduna yenglubada siduna leiramkhibane aduga angangi mama Huidrom Gita na gyan mangduna leirambadage rimsta pukhatuna aruba phibam da laikanare makhoi matau karamna siramlibano haiba haujuk phawbagi waina chapchana khangba ngamdre adumakpu oxygen fangdavana maram oiraga siba oiramgadra thajanare